Walang mulus lang kayo. Nana nga kahit man sila guloy sa dyan. Si Aruna, Presiden, Walasab Manipuri Women's Mayra Pagi. Kindly come up on the stage and felicitate the Divine Chakraborty analyst. Hello. Dr. Yengkom Mangsiton, Medicine, Silchar Medical College, Silchar. Learner na matang. Physician and medicine specialist. Matang daw mo na to sinjagi. Learner na ko sinjagi ko gi yang ngasi marfuga taruk suba nupilan ningsing kumon thoram ase ekhoigi all Assam Manipuri Women Mayra Paibi Coordination Committee Central Committee gi lamjing makhada President Oibiribi Ima Aruna gi lamjing makhada ekhoina sathajari baseng handak asi Silchar Sub Division gi manung channa leiba khungang manga Ramnagar khungang manga asida Berakhal Lama Berakhal Khelma Derangir Khal nachingba ekhoigi khungang tuko nachingba khungang manga asi pullaga khusham naraga pangthokliba asida ngasi ekhoi Berakhal na yumbu oraga pangthokchari thorom asida ngasi ekhoina nupilan buningsing numit pangthoi base ekhoi gi leihidraba ima singado makhoi gi thauna amadi lingjel bu ekhoina makha samthaduna putharakpani masi sida ekhoina matamaduda english ma champan ga kunthram panda adugumba British Samrajya da numit taba khangde hariba adugumba kukan pangalaba prithvi pumbana thak nutuna kinaramba matam adugumba British sarkar adugi mayokta chongthoraktuna mayungi cheng chak watlan ba yade haibagi mayum ubang ngamnanabagi damakta mapanda cheng thaba paisa paiba karbar wala singna cheng maman yang tangna jodhokpa do mado thingnanabagi damakta chongthorakiba ima singdo nongmai sangin chaduna British kayaga mayokna kiba singado makoibu ekhoina laigi kudol piduna amadi ima singdugi wakhalon bakhoina amukhena thoni jaraga ngasi gi thorom masi pangthok chabani aduga handak tariba ase Berakhalda ekhoina subdivision da tajarabasu chahi khudingi oina ima Aruna gi lamjing makhada ekhoina pangthok chagani amadi madugi pangthok nabagi damakto so ekhoina madugi thona lingjela do chatkriba haukriba ima sing adudagi lakpani haibase haijaningi aduga Mayra Paibini haiduna ekhoigi matam amada ekhoigi chahi ahmiyai chalaba ahan singna luchingbi duna ima singna luchingbi duna laile sugi mangan tina hayaudragasu makhoida yauriba makhoigi humanity human value amadi biyabana hingbada sangdaba yadraba amadi ekhoigi nupi singda kari thodang logani haibagi yumda khaktana tana mapan thogasu mapanda leiriba miyam singbusu kunai asibu kananabagi mama moina chongthoktuna tengbang ba amadi naukon bangambagi maguna do ngasi ekhoisu lengdana leiri mapan Manipur khaktana tana mapan Manipur da khundariba meteigi lamsing khungang singda leiriba ima mayamna sukhusam naraga ekhoi leptana leiri haibase ngasi Berakhal la pangthokliba Silchar Sub Division gi manung channa leiriba thorom asina khudamni haibase ai mayam da haijaningi asi haraga ai matang ase lotion ngasi gi akogi chahi gi kainogi akogi December gi tarani thoi akoi Manipur mapan da su
अखोई लखीपुर सिलचर डिवीजन की ओइना हंदक से अखोई नुपिलान 12 दिसंबर तारीख 12 की दिसंबर 12 अखोई सिलचर डिवीजन ना पांगथोक चई अदुगा सैसिदा खुन मंगा ना अखोई पुल्लगा पांगथोक चबनी अदुना असिगैसिदा अखोई की नुपिलान पांगथोकपदी इमा सिंह हाना अखोई अंग्रेजना लान सोकनाखिबा इमा सिंहदा हैकट लकट तमगा मोइगी अखोई शक्ति दो लौजरगा अखोइसु चाही खुदिंगी अखोई नुपिलानसी पांगथोक तना लाक्चई हंदकना सिलचर डिवीजन बेराखान हाइबा खुनंगदुगा खुन मंगाना पुल्लगा अखोई पांगथोक चई असैसिदा अखोई इमाइबेन सिंह अहलमन सिंह खुन खुंगंग अखोई मी लिसिंग अमा हेना तिल्ली लिसिंग अमा खाइमुक तिल्ली अदुना मयाम पुनमक्ता अइना हाइजनिंगबदी असिगुंबा नुपिलान से चाही खुदिंगी दिसंबर की 12 तारीख 12 असिबु लाक्पिउ आइना मयामदा अइना पाउजन पिजरी अखोई मरफुगा तरुक सुबा अखोई हंदक की सिदि नुपिलाननी मसिमसु अइना मयामदा नोलुकना खुरमजरगा निंगसिंगजरी अदुगा अइना हाइजनिंगबदी अखोई मैरा पाइबिसे खुंगंग खुदिंगी लेत्रबा जादबा अखोई इथौनी हाइबा अखोई खुंगंग ngangnaba अखोई जाति ngangnaba नि हाइबासे अइ मयामदा थमजनिंगी अदुगा अखोइना नुपी मैरा पाइबिना लेत्रगदी मणिपुरदा अखोइगी हजिक हजिक लान थोइबसिदा अखोइगी इमा लेरमद्रदी इमा सिंह लेरमद्रगदी अखोइ मणिपुर से नहान कांगखुंग चाइरंगनी हाइबा असिगी वाफम असिसु अइ थमजनिंगी अदुगा अखोइ सिगसु असुमाना मणिपुर की सुमाइना अखोइ सिगसु लेतबा जाद्रबा अखोइगी मैरा पाइबिनी हाइबासे तकना थमजरगा अइगी वाफम सि मतंग सिदा तेंसिंजर